ꯑꯗꯨ ꯑꯍꯥꯟꯕꯁꯨ ꯇꯧꯔꯛꯄꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯥꯈꯣꯏ ꯃꯥꯍꯣꯏꯁꯨ ꯐꯝꯕꯅꯤꯅ ꯃꯣꯏ ꯃꯥꯅ ꯈꯤꯇꯪ ꯀꯧꯇꯛꯁꯨ ꯆꯥꯕ. Good morning guys, welcome back to my channel. Mayam nungaibri khali. Marang di aina video part ani tholi je. Aina ngarang je footage se thadaba kanda taram choi makhai matung dini ko thadari je. Editing tawragena. Madu thadaba kanda pulap hapa kanda mini kuntra hena sangi boi ning baina. Adi ngarang je ai ngarang editing phajana tawdreba. Hadi kakchapa yang matangida kakchakadabdo. Adai ju wamandana dum minitra nga sanga mi du harab ji yembudu ju adum sagi behind the scene tap ju khara yawramina pulab adum hapsalagena jam sangmalamina kunthra mi sanga mina minitra nga dai onthoge part ani thokno onthoge na part ama jana onthoga renda tok thokra badu amma ji thorpa kanda enga sai ugi be min kunthra hele abo poram dra min bang katang oile me hoi phare na that to gang da du peshalaga modana thagala mini ko part ani thokna part ama jam sangman batare na ko adugi wane do nangrang hai do nang tre dun haying amu ka ko do lei di ba simje eta yati to bo ka ko theory to bo practical to bo ka aduna konde jubugi potesi emudedi isana kumbaga oibunara adum umphada phajabita du tawrei ko ngang di isan paju loina mu ware la paga ta tum gre pung 10 makhai muk taramane ko ajan mai ji online class e kipa go ni yaw ngam de ba yaw kipa ko ta tho ko pali ting si din tra ta tho ye ga puru aspiro ma'am ni sidu ma'am yaw ri ko ironje kara hayengi muk chugadaba amani ki chudokre pa tibia sa thakadra la good so kan kata do mai biskul ki no ma ugida kucha mai ni ma se khodi set pangam jendra ye pam dui ba pam dadi high five kale noi na poko ta ka la ri khada nanti ising kino to rim ne to ti yaw rim ne na la noi to du no to ti yaw rim koi ngang yang le ban tra le ye du di ni koi ngang yang ga le ba ko ngang sidam mayam bara khana ta ba ade sidam na pung baro taramani da taram ti makhalung taramani da o tara mayam saba mayam da ka ba khaya ga sanang taro ye mana sida yingi je ai second part ki blog ne ba ko ngangi engasi blog se kya nambu jungam da ba wamandana ba ko marang pung ani makhai hom sai da tumme ngalam dai ge adimu ata hogolo go mu ai no mila to mu kuchen chele tha ke matung de ising sa be ram kamla je Yujite. Nei. No. Loi ram dagi pung hum tar pagi agot pa ya. Hot to se. Loi bi loi dra pung hum tar. Oh ya nga phong di to ma. Sai na phong do ba. Adu da ma gi table thara ka de ba. Oh. Ede sudara ge ni. Hai. Kemde yung law da na. ai family kran nan na badina utna ba nang thari je papo sine badam adu dimini tbe khangam dikai khangda ba ro dikai sili khambra ma moro 뭐 짜야지. 그냥 콩 함대잖아 봐. 내가 수진 괜찮더니. ngamde ko aji shooting ro la
ꯉꯥ ꯍꯦꯛꯊꯣꯛꯇꯣꯔꯦ ꯇꯧꯕꯗ ꯑꯗꯨ ꯅꯨꯃꯤꯠ ꯅꯨꯡꯗꯥꯡꯗ ꯁꯥꯕ ꯑꯁ ꯁꯥꯕ ꯇꯦꯟꯁꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯡ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯄꯨꯡ 1:30 ꯇꯥꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯍꯨꯏ ꯀꯥꯡꯅ ꯆꯤꯛꯑꯕ ꯐꯖꯩ ꯇꯧꯅ ꯍꯥꯀꯠꯆꯅꯤ ꯍꯥꯀꯠꯆꯔꯦꯕ ꯍꯌꯦꯡ ꯑꯗꯨ ꯅꯪ ꯍꯌꯦꯡ ꯁꯨꯇꯤ ꯂꯩꯔꯥ ꯂꯧꯊꯣꯛꯑꯦ ꯑꯩꯁꯤꯗꯤ ꯂꯧꯗꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀꯩꯅꯣ ꯁꯤꯟꯅꯅꯕꯅꯤ ꯀꯩꯅꯣ ꯐꯣꯟꯒ ꯑꯩꯒꯤ ꯂꯧꯗꯗꯤ ꯂꯣꯏꯔꯦꯗꯅ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯁꯨꯇꯤꯡ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯈꯔ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯈꯔ ꯇꯧꯋꯦꯕꯀꯣ ꯀꯣꯛ ꯃꯦꯟꯇꯦꯜꯂꯤ ꯈꯤꯇꯪ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡꯒꯤ ꯄꯣꯠꯇꯣ ꯑꯗꯨꯅ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯨꯁꯨ ꯊꯥꯒꯠꯂꯤꯗꯣ ꯄꯨꯡ 2 ꯇꯥꯔꯝꯒꯅꯦꯕꯀꯣ ꯅꯨꯡꯇꯤꯒꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯗꯨꯅ ꯍꯌꯦꯡꯁꯨ ꯃꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯌꯥꯔꯤꯒꯤ ꯕ꯭ꯂꯣꯛ ꯇꯧꯕꯗꯨ ꯑꯗꯨꯝ ꯑꯩ ꯅꯨꯄꯤꯅ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯇꯧꯍꯜꯂꯛꯀꯅꯦꯕꯀꯣ ꯃꯥꯅꯁꯨ ꯕ꯭ꯂꯣꯛ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯗꯣ ꯃꯌꯥꯝ ꯑꯃ ꯀꯃꯦꯟ ꯄꯤꯔꯛꯄ ꯀꯥꯟꯗ ꯑꯩ ꯅꯨꯄꯤꯅ ꯕ꯭ꯂꯣꯛ ꯇꯧꯕꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯤꯗꯨꯅꯤ ꯀꯔꯤꯒꯤꯗꯣ ꯁꯣꯗ ꯀꯩꯀꯥꯗꯅꯦ ꯍꯥ ꯕꯦꯇꯔꯤ ꯂꯤꯛ ꯑꯣꯏꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ ꯕꯦꯇ꯭ꯔꯤ ꯂꯤꯛ ꯑꯣꯏꯕꯅꯗꯤ ꯑꯣꯏꯔꯔꯣꯏ ꯑꯩ ꯈꯪꯉꯤ ꯕꯦꯇꯔꯤ ꯀꯣꯝꯕ ꯈꯣꯠꯄ ꯂꯩꯕ꯭ꯔꯥ ꯑꯝꯇꯪꯒ ꯌꯦꯡꯉꯣ ꯀꯩꯅꯣꯗ ꯒ꯭ꯌꯥꯁꯇꯣ ꯑꯩꯅ ꯁꯤꯟꯊꯔꯀꯥꯟꯗ ꯍꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯑꯗꯨꯁꯨ ꯇꯧꯖꯁꯨ ꯃꯩ ꯃꯥꯡꯕ ꯍꯥꯏꯕ ꯂꯩ ꯑꯗꯨ ꯄꯣꯠꯇꯣ ꯂꯩꯕ꯭ꯔꯥ ꯕꯦꯇꯔꯤꯗꯣ ꯑꯝꯇ ꯍꯥꯏꯒꯠꯂꯦ ꯕꯦꯇꯔꯤꯗꯣ ꯕꯦꯇꯔꯤꯒꯤ ꯃꯥꯒꯤ ꯅꯦꯒꯦꯇꯤভ ꯄꯣꯜ ꯄ꯭ꯂꯁ ꯄꯣꯜꯗꯣ ꯃꯗꯨ ꯀꯣꯝꯕ꯭ꯔꯥ ꯀꯣꯝꯗꯕ ꯌꯦꯡꯉꯣ ꯌꯥꯝ ꯉꯟꯅ ꯃꯗꯨꯗ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯩꯊꯠꯄ ꯄꯣꯠꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯣꯠꯇꯣ ꯑꯃꯨꯛ ꯈꯔ ꯆꯠꯇꯔꯒꯤꯅꯤ ꯄꯨꯔꯥ ꯏꯟꯖꯤꯟ ꯊꯥꯗꯔꯦꯅ ꯊꯝꯃꯣ ꯁꯤꯟꯕ ꯍꯧꯔꯣ ꯃꯃꯥꯏ ꯃꯇꯦꯛ ꯈꯪꯉꯤꯅꯦ ꯌꯥꯝ ꯆꯥꯎꯕ ꯂꯩꯒꯦ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯁꯦ ꯑꯩ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯇꯕ ꯇꯤꯛ ꯇꯤꯛ ꯇꯧꯔꯒ ꯑꯃꯨꯛ ꯇꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤꯅꯦꯕ ꯀꯔꯤ ꯂꯦꯁ ꯑꯃ ꯂꯩꯔꯝꯒꯅꯤ ꯄꯤꯔꯛꯑꯣ ꯂꯦꯁ ꯑꯣꯏ ꯆꯥꯏ ꯕ꯭ꯔꯦꯗ 4ꯅꯤ ꯃꯥꯅ ꯆꯥꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯥꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯡꯉꯨꯔꯦꯕ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯑꯗꯨꯅ ꯕꯦꯇ꯭ꯔꯤꯒꯨꯝꯕꯗꯤ ꯀꯣꯝꯕꯗꯤ ꯀꯩꯝꯇꯗꯤ ꯂꯩꯇꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯁ꯭ꯇꯥꯔꯇꯔꯗꯣ ꯗꯛ ꯌꯥꯎꯔꯤꯕ ꯄꯣꯠꯇꯣ ꯁ꯭ꯇꯥꯔꯇꯔꯗꯣ ꯃꯗꯨ ꯌꯦꯡꯕ ꯍꯩꯕ ꯃꯤ ꯑꯃ ꯍꯥꯏ ꯑꯩꯈꯣꯏ ꯕꯥꯅ ꯃꯗꯨ ꯆꯠꯂꯒ ꯃꯗꯨ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛꯇꯪ ꯁꯥꯔꯚꯤꯁꯤꯡ ꯇꯧꯊꯣꯛꯑꯒ ꯌꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯅ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯠꯂꯝꯕ ꯈꯣꯠꯂꯝꯕ ꯖꯥꯝ ꯑꯣꯏꯁꯤꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯝꯇꯪ ꯌꯦꯡꯍꯟꯒꯦ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯒꯤ ꯏꯟꯖꯤꯟ ꯊꯥꯡꯗꯕ ꯈꯣꯠꯇꯕꯗꯨꯗꯤ ꯃꯗꯨꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯁꯤ ꯑꯩ ꯈꯔ ꯁꯪꯉꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯆꯠꯍꯜꯂꯒ ꯒꯥꯔꯤꯗꯣ ꯑꯊꯨꯕꯗꯗꯤ ꯌꯦꯡꯍꯟꯗꯕ ꯌꯥꯗ꯭ꯔꯦꯕ ꯉꯁꯥꯏꯕꯨꯛꯇ ꯀꯩꯅꯣꯗ ꯄꯥꯔꯀꯤꯡꯗ ꯈꯥꯝꯒꯗꯕ ꯑꯩ ꯇꯜꯂꯕꯅꯤ ꯀꯩꯅꯣ ꯆꯥꯛ ꯑꯃꯨꯛ ꯐꯥꯎꯔꯛꯇꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯣꯖꯥꯅꯤ ꯑꯣꯖꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣꯅ ꯍꯥꯏꯔꯝꯃꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯇꯕ ꯇꯥꯔꯗꯤ ꯑꯝꯇ ꯏꯟꯕꯤꯌꯣꯅ ꯋꯦꯅꯦꯁꯗꯦꯅꯦ ꯅꯪ ꯉꯁꯤ ꯊꯔꯁꯗꯦꯅꯦ ꯈꯜꯂꯨꯏꯔꯕ ꯄꯨꯗꯨꯅꯦ ꯑꯗꯨ ꯍꯣꯔꯦꯟ ꯄꯦꯛ ꯇꯧꯔꯁꯦ ꯑꯝꯇ ꯈꯣꯡ ꯅꯨꯡ ꯏꯁꯇꯤ ꯅꯨꯡ ꯈꯔ ꯇꯛꯀꯗꯕ ꯈꯔ ꯇꯧꯈꯤꯒꯦ ꯂꯣꯏꯁꯜꯂꯨꯕꯣ ꯁꯤ ꯆꯥꯏ ꯃꯌꯥꯝꯁꯤꯡ ꯎꯔꯕ ꯑꯩꯈꯣꯏꯒꯤ ꯌꯥꯗꯕꯀꯣ ꯑꯩ ꯅꯨꯄꯤ ꯍꯌꯦꯡꯒꯤꯗꯃꯛꯇ ꯃꯥ ꯁꯨꯇꯤ ꯂꯧꯊꯣꯛꯑꯝꯃꯦ ꯍꯌꯦꯡ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯑꯩꯒꯤꯗꯤ ꯃꯇꯨꯡ ꯇꯥꯕ ꯄ꯭ꯔꯣꯖꯦꯛꯀꯨꯝꯕꯁꯨ ꯅꯠꯇ꯭ꯔꯣ ꯊꯁꯦ ꯃꯇꯨꯡ ꯇꯥꯕ ꯂꯥꯏꯕꯛ ꯐꯗꯅ ꯄ꯭ꯔꯣꯖꯦꯛꯀꯨꯝꯕꯁꯨ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯑꯩ ꯁꯨꯇꯤꯡ ꯆꯠꯃꯤꯟꯅꯔꯒ ꯃꯊꯪꯗꯗꯤ ꯑꯩꯅ ꯄꯩꯁꯥ ꯂꯧꯔꯦ ꯅꯣꯡꯃꯒꯤ ꯆꯥꯛ ꯌꯥꯝ ꯋꯥꯏ ꯌꯥꯝ ꯋꯥꯏ ꯍꯥꯏꯖꯔꯕ ꯁꯦꯟꯅꯕ ꯑꯩ ꯉꯔꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯍꯥꯏꯗꯤ ꯔꯣꯃꯦꯟꯇꯤꯛ ꯁꯤꯟꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯗꯣ ꯑꯩꯁꯦ ꯇꯥꯎ ꯌꯥꯗꯦꯕꯀꯣ ꯑꯍꯥꯟꯕꯗ ꯑꯗ ꯑꯩ ꯅꯨꯄꯤꯅ ꯅꯪꯕꯨ ꯃꯗꯨ ꯀꯩꯅꯣꯗꯤ ꯅꯪꯒꯤꯗꯣ ꯀꯣꯟꯗꯕꯨ ꯍꯩꯇ꯭ꯔꯕꯣ ꯑꯩ ꯃꯥꯏ ꯃꯥꯡꯗꯗꯤ ꯀꯩꯝꯇꯤ ꯀꯥꯏꯗꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯁꯨ ꯇꯧꯔꯛꯄꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯨ ꯐꯝꯕꯅꯤꯅ ꯃꯣꯏ ꯃꯥꯡꯗ ꯑꯩ ꯈꯤꯇꯪ ꯈꯧꯇꯛꯁꯨ ꯆꯥꯕ ꯑꯗꯒꯤ ꯑꯍꯥꯟꯕꯁꯨ ꯇꯧꯔꯛꯄꯅꯤꯅ ꯑꯗꯩ ꯅꯨꯄꯤꯅ ꯇꯥꯔꯛꯇꯕꯗꯒꯤꯀꯣ ꯅꯪꯕꯨ ꯅꯨꯄꯤꯁꯦ ꯀꯣꯟꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯁꯣꯡꯕꯅꯤ ꯂꯧꯁꯟꯕ ꯃꯗꯨꯒꯤ ꯁꯤꯒꯤ ꯁꯤꯟꯁꯤꯕꯨꯗꯤ ꯍꯥꯄꯛꯇꯕ ꯌꯥꯏꯑꯕꯀꯣ ꯑꯇꯣꯞꯄ ꯀꯩꯅꯣꯝꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯗꯨ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯑꯦꯛꯇꯤꯡ ꯇꯧꯔꯤꯀꯥꯟꯗꯗꯤ ꯋꯥꯕ ꯈꯪꯗꯦꯀꯣ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯆꯪꯕ ꯀꯥꯟꯗꯗꯤ ꯑꯩꯅ ꯈꯜꯂꯤꯅꯤ ꯑꯣꯁ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯦ ꯋꯥꯕ ꯈꯪꯗꯕꯖꯥꯠꯅꯦꯅ ꯅꯨꯡꯗꯥꯡꯃꯨꯛꯀ ꯅꯝꯃꯤꯁꯦꯀꯣ ꯑꯗꯨꯝ ꯆꯥꯕ ꯆꯥꯗꯕ ꯈꯔ ꯊꯛꯄꯣꯏ ꯊꯛꯇꯕꯣꯏ ꯇꯧꯔꯒ ꯍꯥꯏꯗꯤ ꯐꯖꯅꯤꯡꯕꯅꯦ ꯑꯁ ꯔꯤꯇꯦꯛ ꯂꯧꯒꯤꯁꯤ ꯁꯣꯏꯈꯤꯗ꯭ꯔꯥ ꯈꯣꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ
video shoot tawba hore kana ma'am na wish pibiri dana aigi nungshireba subscriber digi views ma'am na mangono view du ma'am do madui damakta ma'am gi support ki damakta ma'am boy thank you haijari ko ma'am gi support gi digi ma'am gi wish digi ma'am nungshibi digi sigi music album video je phawbu ju ojarage koi naw ju singer oina phawbu ju oirajanu Aina blog tawdu kamai tawke. nungai haijari Sắc em cãi hàm này đây sẽ cãi ngang ngâm rồi mà si ai edit ni ko edit ka te be wana de aduga aizu ahamba acting gi lamda changmani sidu aidi phawju oijarage ina amukazu hanna haijai je mayam gi support gi mayam nusibi bidi ko ko hang ko pa nanti la thamba ga ya pote mo Adudi magari do bo yang se toy brak mai to buno karmo ma amajine kena jokra sarami jine lipstick sina na ba ya tro no bo adu hangnaraje ya imudu dine aina hoje hai hanare kaswesu kenoma ka pasaki heba hangaba aduna sahil ju lani heba adu laga phamdu ji ke bolwak to gudu yam leidi ba kui jam ra khoma ni na ka udba ha sendragi lokta pati uleramne ngarangi pukhi udribani wari barba ngarangi lera khula udribani udo pota ne photo oi ba madune ba khana duje madune ba hoji khana duje adan lokta ki wana hena phuto bulite kono tau hai benate kaman kono sendra lokta koi ne yam na khana ga daba yam lei je ko ba so yengi ba se ko to ba kaga tema kana tamyu si bo kirida amuka tongone ba som dingine hama noi du ko to noi ma ji hema yam na haye minji yingdora yung 울어봐 마소다 인건 줄라 마소다 라 마소다 세시야 시 용이 시 인데 이거 누구래더나 이거 야드래 kay joker gi makeup to lai tim mami si thekrak to ne mai jamra ko ai ure hai o ura ba masu ure ye mami na ai mami ke to ne pa smai to ye pa kai ne mai mami si bo ne pa khata o ya chalo yare mai kolom lo ai ji pung apan tare ba ko adai blog masi gi edit amda to boloi tri sida hayengi to goda ba kiteng reaction tawri ba ko ka ka aduna ai ngasi blog thengani mudu dang tamya na waro ni kharli aduri ngasi blog di matang tro senjaraga ai blog pa mo thogadi like to viram mo share to video anagu views se bina subscribe to viram ko nungi sana pusale video so please be safe and be healthy bye bye good night chew tara ya ye jo no ya thola di bye bye ka bye bye am tarina hey this kalum lo bo chelo meeting chen do ri as ni ko ma do ba timing ma